Agartala the Nouna Sagadaba Shija multi-specialty and super specialty hospital gi Urep-Uyung ama ngasi Tripura gi Chief Minister Dr. Manik Sarhana Tamkhre hospital adu Kharpur gi RK Nagar da Sagadabani phase mari thongna Sagadaribu hospital asi Imphal da leiba Shija Hospital and Research Institute Private Limited na Tripura da khumang chawsin ba health care gi khudong chabasing miyam da pina bo honarakpagi saruk ama oina paikhatpani chahi taragi manung da loishinabagi pandam thamliba project asigi damak Tripura lengak na lam ek kunipan piraga leirabani Nouna Sagadaba Shija Hospital gi Urep-Uyung tambagi thoramaduda Kharpur gi MLA Ratan Chakraborty Tripura lenga ke Secretary Health Kiran Gite Tripura da Khundalai tariba maitai sing amadi healthcare professional ke ana sarukya thoramaduga mari leinana Tripura gi Chief Minister Dr. Manik Sarhana phongdokhibada Agartala da Shija Hospital ama sanabagi thorang tawrakliba asina ana layengi lamda khudong chaba kaya phangbagi mathakta miyoi kaya amasu thabak piragani Tripura da Shija gi multi-specialty hospital ama semga sagalak paibasi state asigi healthcare sector da chawna ahongba ama supurak pangamlagani Shija hospital na kidney transplant mai pak na pangthok pangamba asina hospital asida hena thajaba leinabagi maram amasu oiribani haina mahakna makata ki Thoramadu sarugya ki Shija Hospital and Research Institute ki CMD Dr. KH Palina phongdokhibada Tripura da Shija Hospital ama sana bo honarakpada state asigi lengak na angamba mateng panglakhiba adugi damak thagatpa phongdokli ngasi Urep-Uyung tabliba si icham chamba nate matam kuina sagatlaga lakpa manglanama mangfauna ba horakpani Nouna Sagadariba Shija Hospital asida organ transplant, robotic and joint replacement surgeries, neurosciences, cancer care amadi interventional cardiology ki khumang chawsilaba facilities kaya amasu thamgani haina Dr. Palina makata ke